Leibak asigi awang nopok amadi leibak asigi kha thangba state singda changsalakliba illegal immigrants singda leibak asina legal right amata pide haina khogi Supreme Court na phongdorpa wafam duni oza maru oina leibak asida ain kaina changsalakliba illegal immigrants singi legal right amata leite haba wafam duni oza maru oina illegal immigrants sing na thokhanba maru oiba khara panbada khogi external aggression amasung internal disturbance na chingba kya amasu thohalle haijaba tare adu Supreme Court na phongdoragliba khogi legal right amata leite haiba wafam siga kari wafam di thambining oza ko tajida kanani hoi laiba matam akhoi gisu kanani introspection khara sangi ko self introspection haigadra akhoi kari tawham thokpagi haibasida akhoina asoiba bharat ki oiba government ki asoiba manipur da laiba government ki asoiba mayam akhoi yam fajan dum highlight tawri nainari ko then akhoi isa da laijari ba asoiba di kari no haibasi su akhoi masisu yengadabni ko ani maksi akhoi balance tawra satla kanda aduga in a good spirit ko akhoi miyamgi natraga apunbagi masaksida satla kandani aikoina akoigi oiba civilized state natraga madugi apunbagi unity integrity lakpa natraga development ki asengba real development ama koi lakadoije ko khudamoina hairaba tamda akoida kanoni bharat ki lusingba singa natraga bharat ki oiba phajaba kano sing akoigi parliament ki decision sing adagi warep singa se laukiba matamda ngahaki khabar gi headline oiraba matungda masi heheng mangba tawe masidida mari lenaba constant kogi CSO leramgani ko then maduga aina jam toina police academicians and intellectuals ko and bureaucracy gi lairiba natraga middle class natraga social activists mayam singa sinane masi senaraga nainaba masangi aduga madugi oyo pose amtuna adu makha tahanba adu haiki bani si hari si karino na hairaga madugi oiba pose manipur miyam na kadai pudu khudung saba la hugudage haiba sida koi keno to honninge ba ko aga foreigner kanana thon bani illegal immigration na manipur gi issues me 2023 la imam se sina thon bani ai sena khanga bane ba hoi asigi maramda home minister gi kano thamgrabani and RSS ki chief ki waron thamgrabani then even foreign minister of India ga masi magi kano se magi thokhrabne ba adu mari leina ba singna phajabana ko tor kan adu thokhragadi thui hara sum leidori bra makata ba kari action te ka lobi re ga nya remind tongdana sum istragan tongmino ba natraga ma information pira ka thabok sanction ba ma sangi hai ba even NRC tawrni hare NRC di matung da madu thoina dum ina ba kangu leite adagi akoi gi ILP hare ILP ji adum kanana scenery kana matawri hai ba leidna adum kana leite adagi akoi da free movement regime kanana scenery kamai tawri adum tawni hare ka ningsang kan da wathok thok ka launa baduna ta ba and then the border fencing kamai tawri ama tawri ka yore kilometer kya tawri ama tawri si kanana scenery ama tawri ko hairo basing seri ma hujik su haire si phajab po ne ba ko yam phajadar ne huji hari ja si hajai hare kan da kaur ne ba horen hayang ngang pan da koi nang kan da kai da sum namu nang na pukhala ga ninjang pa tha hum mari manga tur ki matung da si po se haira ga di madu bazana document tor kan da madu ga mari ne action taken tawbiro hona biro ga na apin tawba adu ga amu ta dar kai tawsi gi haiba sing ba swai si da amu akoi munna si gi ek mayam leiri da immigration and foreigners eng 2025 koi phajana adum mamuta na khangmina ba sangi then foreigners act 1946 amaru bani NRC ga tawdi khosi ga hari kori myam si loi base tor ka dori bani then citizenship act ko 1955 ko sida leiri bani aduna sigi mayam sing asi yenga kandani sigi mayukta ek sing sigi mayukta leiba mayam sing adugi mayu mafam leite ama leite koidri na ngarang na hanju koidri amu haigrabani border ta leiba illegal immigrants sing na sari ama koigi weba religious kano side po ro na tra achaw structure mayam loi demolish tawgani gaiji haigrabani adu akoi sida kanana kano feedback si scenery gi haibagi kano su akoi leite hoi wa banga tani lanai gi economy mayam imung manung gi awa mayam ka thola ka miyam tawrini miyamgi ona tawdi wai khangi ka adubu masi ahari basing se leitabadi yadabani na swai sida di mari leina basing su yam kukupa data je pira kana miyamgi movement je feedback pigadabne ba ade means akoi kan movement de leijaba kharana tawraka de ta hairaga ponok to busu yaroi ba akoi yobe academicians leijari akoi intellectuals leijari akoi university leijari colleges leijari sida leiriba akoi gi expert mayam ba scholar mayam ko kan privilege group to leiriba mayam singa sina su khara work to bira kan da makoi ne hai basing
sini kano sa haibu airport amada noma flight ticket lakta matamda kaya yamna oiba kano gi magi social perspective economic perspective cultural perspective ta kano kaya kahelli ko akoi development ka am kai haiba aduga human rights ta ka am kai ga hai sigi data ji khoda khoda akoi semaga kano data am piraga di akoi na du base tor kan da mo authenticate oidine ba ibani panga kan da sidai ta tor kan da data khara in haijel la kan da ya ponte ba according to kano university professor adu according to doctor concern economist and statistician kan haile kan wa du ngang ninge ba adu reference lo khum ji leite ba sigi role ji khara ga akoi feedback to biu haibini mai leina ba sing sina si hek hayo matam da human rights ki leiri ba seso mayam sing sina adagi illegal immigration sigi ek mayam ji kano sidi da akoi phadana naina biri sing sina hari poto document tor kan da adi kari maduda haibu du yauri kholi hana mari leina ba department communicate to bira kan da madugi ba sab sab philip to thambira ga di madu akoi refer tor nga ga di akoi masin ju khara thajana ga da ba ado sini aduna akoi di amana loina ba authority saba akoi di naina jabani na khara opinion ni aina angjeri mayam je si kana sina loina ba chum na ti asida opinion thama kan da mayam gi po lakte to budi asum ba hai tara ga di madu mari leina ba leisna cs ki doctor amana kano yin na kong yin sin ya ponte ba ji yang micro study la abne ba mab na tra phd yang subject pisung gatang da mit na ha katang da bo mojiti kano specialization la aba matam sida madu mayam sing adu gi mari leina ba sing se sena ba ngam ba privilege gupta lari ba tolop chong na sar kan da kor gi budget ta lari ba manipuri masani high ba sing sigi contribution kha khoi ba manipur miyam na pa me ha se amasi thambira ba kan da ma ron khra lomina ra kan da mari leina ba expert sing scholar sing subject method ga mari leina ra ga di madu khuda ki ba data jing kari jing sembira kan da madu akano ina thadok piu miyam da aduga CSO gi lo singba sing natraga kano human rights activism natraga even activism da leijaba mayam sing asina social work to tawjari mayam sing asina hari mayam sing refer lor kan accordingly koi wangang jaba aduga tormina ga di hena sumna sakani ai wafam sis main thamge ko